Internet ta YouTube ta nungaiba fact video sing yamna pamnei mayam huptana yengnei kok ichang dana atenba line ningsing bangamba oibana yamna su share tawnagale madu taruraga isase gyan lausing khudakta henkatlaboi su fahalle luribadi view million kariba adugumba video sing da yawriba fact kayadi Araanbane lana thajanariba adugumba wa kharade chahicha kayadagi leirakle Kharana fagi oina pangang ngangna rakhibane kharana lan matamda sandokhiba propaganda adai kharana munna khangdabadagi lan na khanakhiba adubu hanjin sum tasilakpadagi achumba oina launa rakhibane ngasidi internet na khwaidagi pamjaba Araanba fact taranithoi gi maramda khangminase ahanbada aikhoina brain gi 10% tamak sijinai masi tabada sathina nungaiba yamna popular oiba wani Maramdi ekhoi miyoibada tawba ngamba kaya fudoktana leiri haibasi tabada super power 90% ti lotuna yaujari haina fahanjai Hollywood ki movies pukning thogatpa heraba wangang loi kaya gi speech ta social media post ta masi yam toina ubawani adubu functional MRI amadi PET imaging sijinaduna brain scan sing chathaduna yengbada nongmagi numita brain gi saruk loinamak mathau tawi active oi haire Aikhoina isi sina tumlingai da fau brain gi saruk ayamba mathau lepte 10% tamak sijinai haribasi 1900s ke angan basaruk neurological research na yamna nauringai da leina khiba thajanabi du makhasum samtharaktuna paktak sandorakhiba oigane ani subada Viking sing na machi pan ba helmet upamme movies cartoon comic book natraga ayekpa lai sing da Viking singi helmet sing se asangba machi yawba oina yam utkalle yengbada yam sathiba manba Viking hek panbada masi hana ningsing hanbiba oi adubu luribadi Ngasifao ba machi panba Viking helmet ama fau thengnakhiba leitre 1800s matamgi Norse opera sanabada Richard Wagner na masigi mid pen ba anaiva Viking fashion se ihan hana haudorakhibani haire lan chatpada masigumba helmet upasina khudong chahandaba khuro ohenba natana kanaba amata piningai leite ahum subada Great Wall of China si sundrangdagi ui tabadadi yamna nungai Chinese sing maraiba ki damag yam chawthokpa pokningai oiba wani adubu space tagi Great Wall of China se mitna uba yam sathina wai maramdi akoibagi lam uwa singdudagi khandokna fam khangde low earth orbit tagi yengbada lambi sorok mayolam airport amadi labuk kumbana Great Wall dagi sengna uba heli haire mari subada goldfish hariba nga si second ahum khaktagi memory pale masigi wasi kayamuk toin hainarageda kaujan thiba mi singbu goldfish memory haina noknaribane adubu changyeng kaya chathaduna yengbada tongan ba pattern masak khangdok hanba machinjak thabagi pungfam adagi thabak makhal pangthoknaba training tawba yai khangle goldfish ta khangan khiba tambi khiba sing tha kaya ningsing duna leiba ngamme manga subada Napoleon si yamna nemi Napoleon Bonaparte si igo yamna chawba pictru pikpa nupani haina yam toina karem kathaina raga ngangnei adubu historical record singdadi mahak feet manga ga inchi taruk taret mu wanglamme haibadi matamdugi French nupa amagi oina changchat oina wangi yam nemba chingamde haibane mahak pik I haribase French amadi British measurement system da chayet naba leikhiba amadi lan matamda British na makhoi yeknaba Napoleon bu karemna naba puthokhiba propaganda ni haire taruk subada san labana angangba machu hainade san singsi angangba machu khangdokpa ngamde bullfighting da san gi mamangda fi angangba ama utlibaduda sanduna saudana waige tawrakpa natte fi du koihum humba amade kaihauba matawduda sauba oigane atopa machu gi fi ama hekta sijinabada sandudagi chap manaba reaction uba fangane blind as a bat sekpi gum mitangi haidana aikhoina toina hainei adubu sekpi singsi mamit adum uba ngamme numidang amambada sarak tanba jiba oibana ubagi shakti budi ecolocation dana tangba hele ecolocation haribase sekpi amadi dolphin gumba sa singna makhoige akoibabu khangdokpada sijinaba method amane makhoina makhol thadoktuna madudagi thaktorakpa khonthang sing sijinaraga
Pot chay amadi atay jibasing kadayda lay, kayam chawi asinachingba, pungmam mamba mafamdasu khangdok pangamme. Nipan subada, tuhau fan bada sampaw na hohalae. Fanto kraba matung hogalakpa tuhau do, paukhatpa malibadu maton thang basarok, tubat kakthat kibana malhan bane. Unsa makhada Leiriba sam horak fam maru, hair follicle dudi karisu soktabana samgi athaba, apauba natragana kayam thuna hawi asina chingbada, ahongba amatta lakhande. Mapan subada, nongmada mi khudingmakna ishing glass nipan thakkadabane. Masigi glass nipan hariba masingse, thajaningai oiraba research amatada yumfam oiba wan natte. Nongmada ising kayam thakkani haribisi, midugi chaw sangba, nongmadugi weather kamaina tawe, sabra ingbra nong chubra, midu kari karamba thabak tawri amade, kari chakhi haibagi makha pole. Ising haibasi chinjaktagi sufange, haira salad amadi juice na chingba, mahi mana yam thakanba singna mathau taba isinga, sigumba chagan thakandaba singna thakadaba ising glass masing chap manaroi. Tara subada, monosodium glutamate si khudong thiningai oi. MSG natragana, Aikoina Ajinomoto haina su khangnariba machal si, fatte haina thajanarakleibasi 1960s swaidagine. Nongchup leibak singda, Chinese achathak chabana kok chikpa, ithan thankatpa hakchang nungaitaba pokhali haidana, paktak thajanarakpadagi masibu, Chinese restaurant syndrome haina kaungnarakhi. Thawaina akhang ahi singna thijilaba matung kaungnarakhibaga natte, Chinese food charuba matung masada nungairakte, MSG na oiramba yai haidana doctor amana phongdorakraba matung, madu mayamna achumba amawaina launarakhibane. Adubu scientist singna cheksina thijinaba changyang chathabada, hakchang nungai hande haiba chapchaba fal puthokpa ngamkhide. MSG paknade khanjaba singnade, MSG hapsu haptaba chinjaktu, thak I hairaga pijabada, makhoina expect tawriba layong sing fawi haijakhi. Food and Drug Administration amade World Health Organization na MSG se chang amada chabada hakchang da kainingai oide haidana lauthokhrabane. Glutamate haribasi khamen asinba, chengum adagi sangom na chingbada su yaujay. Ngasidi MSG se umami haidi oinamba mahau henkat hanbiba, flavor enhancer ama oina restaurant sing da sijinay. Taramathoi subada, Mioi bagi hakchang da human cell masingdagi bacteria na yamba hele. Chahi kayadagi masigi wasi documentary classroom amade YouTube videos kayada hanjin taduna lakle. Aikhoi hakchangi cell masing budi bacteria na saruk tara hena yamba heli haiba wasi chumbra lanbra kupna thijiloi singna 2016 da hotuna yengbada mioi bagi cell amade hingkup masing chawrak na manei khangba ngamkhre. Masing si migi makha supoli, aikhoi hakchang maru oina thibong thirilda, hingkup trillion kaya lay. Makhoi na chaba thakpa tumhan biba, laina tina ngakthok biba tanatana, wakhal haksel fana lehen bagasu, haktheng na bamari lainay haire. Adubu aikhoi si koi chatliba, hingkup makon ni haibasi Araanba wa oiramle. Tarani thoi subada, detox diet amadi juice na hakchang dagi toxins lauthoe. Akhandaba detox diet juice asina chingbana, hakchang dagi mahu mayai chenba pochak lauthoi haidana, aikhoina yam toina tare. Taseng bawadi mahusana aikhoi hakchang da, mathau fajana pangthokpa ngamjaba detox system, aikhoi gi liver, kidney, lungs amadi, digestive system pibiramme. Masigi kayat singsina hakchang da sokhalakpa yaba, fattaba potlam amadi arem akhak lauthokhinaba, chathan khinaba pungkun bari chupa pothada na mathau tawe. Detox juice ayamana lauthoi haidana claim tawribase karamba toxin buno haidana nakhai sengna supande masa mau fariba liver kidney soktriba misak amada hu chenba toxins tungsinduna leite akhanaba diet juice ki mathau ta de haibane haira mana masing chang naina chabiyo adubu cell changba detox diet natragana juice nungi marketing trick tadi thajabiruno